Ngasi numida wairam phongkhiba kangla paudigi maruoiba paw khara khangasaraga miyamda khudo tamjage maitaina lariba makhai kuki singe sapre administration gi manglan kaidongnungda mamphangna nando luwang amogo gi president phairoijam nando luwang na haikhre maitaina lariba makhai sing kuki singe sapre administration gi manglan kaidongnungda mamphangna bangamloi kumjalising machani pamaudraga mathoida sokna kiba Manipur ningtamla ningsing numit ka mari lanyana amuko amasung Thamaiban United Craft takna sinduna Serau singda laiba thawbo singi khubamda pangthokiba haikat leikat tambagi tharamda wafam asi mahangna phongdokibane mahangna makhata na hai Manipur asi mase tana thugaina ba thengkhang kayarak honarakli basapu singase aikhoina puna thongna phana thengna minabagi tangai fadaba lei ngasi chu singkuki singna Manipur asi mase tana thugaina ba honarakli Thong asi aikhoina tarayna lawfam thokte Manipur thugaina ba chatharakli balal aside India gi aronba khut yaure habasi mipum khudimakna khangnarabo wafamni adubu aikhoigi ipaipu singna ngak senduna thamlamba lamdam asi mitop amatuna lawkhiba yaroi singkuki singna sagaliba sapre administration gi manglan asi kaidongnungda mamphangnaroidaba manglani haiki ngasi pangthokiba haikat leikat tambagi tharam aduga mari lejana mahangna makhata na hai Kumja lising machani pamaudraga mathoigi lanphamda Beatrice Larmi singi makhuta maithiragani khangna lan thengna khiba thongna faraba ipaipu sing adugi thongna adu ngasi su aikhoigi I tongda yaure maitei aikhoidi yeknabagi maphamda sangjabagi lichat yaude lanphamda mai papana traga aroiba mikup phauba lan thenaramlaga thawai katpa haibasina maitei aikhoigi chatnabini lanpham aduda maitei Larmi sing maithirabasu ipaipu sing ulamba Thongna aduna ngasigi mirol amadi tungda lakadaba mirolda azobo thongna ama pire Khongjom gi lanpham aduda maite ipa ipu sing aduna British ta changjaram labadi thawai hinghorabasu tungda horaba mirol singna makhoibo athobane haiduna kaidongnungda sonaramloi sahi lising ani hembagi puari leijaba aikhoigi furup ase ipa ipu sing aduna ulamba thongna aduna aikhoi ngasi ikai furup khumdribane Maram asina ipa ipu singna ulamba thongna fawagi likram adu ngasigi mirolna tunggi mirolgi damak ngaklamba thamlambagi tengai fadavale hainasu mahangna makhata na phongdokhi makhata rakpa pawda India de super power ni haina laure tawodabu kampopi lamba ngamdaba khwaidagi sonba ama oire Joy Chandra Justice Committee ki Chairman Joy Chandra konthokjamna haikre India government na makhopong na ngasi su laure Malamgi miya mamangda India du superpower ni haina tawadabu kampopi bu lambangam daba khwaidagi sonba ama oire Malamgi mamangda ikainingai oibagi mathakta lana maram oiraga national highway amadi state highway sing chathok chasin tawba yahalagani hairagasu ngasi phawba ningtamna chalanba ngamde wafam asi Justice Committee on Angro Manipur War lising machani pa maudraga mathoigi Marshals and Freedom Fighter of Kangleipak Major Wangkai Meraba Memorial Trust, People's Museum Kaksing Amasung, Laisangthem Amu Memorial Trust na Kaksing Manau Sing Lanpham na Thawai Kat Kharaba Freedom Fighter Sing, Sakhangdraba Kaksing Manau Sing Lanpham Gi, Angro Manipur War Lising Machani Pamogdrag Mathogi Laikhidraba Singi Maphamda, Haikat Laikat Tambagi Tharom Pangthokiba Aduda Mahangna Phongdokibane, Mahangna Makhata na Hai, British na Kangleipa Manipur gi Laingalolda Kuthingzilakpa Yaningdaba Phongdoktuna, Matam adugi konung oiramba kanglada British officer mga kaklaga hatke lonya na mayang khangda anisu hatke maduna maram oiraga British na Angro Manipur War lising machani pamogdrag mathoige Mars kuntraga mathoja lauthoke tha ama romka na soknaraba matungda lising machani pamogdrag mathoige April kunga tareta Manipur gi ningtamba mangke ngasi pangtholiba khano pok mairam gi asoba lampham oiriba Kaksing Manau sing the British ki tamu kalam dagi sanglapa masing yamlaba British ki lami singa kanglepa Manipur ki lami singa akan balan sokna ke mafam maduda imaleba ki damak Major Wangkai Meraba amade Laisangthem amulonya na sakhangdaba larmi kaya thawaina pontha oike makhoigi mafamda awangba thakta ikai khumnaba utpa amade haikat laikat tambagi tharomasi pangthoklibani haike ngasi ki tharom aduda Wangkai A siki MLA Thangjam Arun Kumar, Hanigi MLA, Y. Susandra, Ipsagi President Maibam Bisesor, Kaksing Municipal Council Caretaker Chairperson Naurem Santi Kumar, Decision of Major Wangkai Meraba, Wangkai Mayum Opendro,
decision of laisangthem amu laisangthem achaubasu saruk yakhi makha tarak poina paujil pausi degi maru eba pau khara khangasaraka myamda khudo tamjige Myanmar ga tainaba Kamjong district leiba Kuki Khul ani gi yum taraga mangarom masa khangdaba singna mai tharamle Myanmar ga tainaba border district ama oiriba Kamjong district masing yamlaba Myanmar refugee sing saidapam lawduna hauji khudong chadaba kaya mayok na ringa chera asida district asigi Kuki taba Khul ani hengyang amasung kangpal Kuki Khul singda masa khangdaba khulai paiba sing changlaktuna Kuki Khul asigi punna yum taraga mangarom mai thaduna manghanta ankhre haire Kamjong district ki official oina phangba pau amagi matung inna thaudo adu ngasi ayu masa khangdaba khulai matik chana paiba Miyoi Khul Khul ani asida changlaktuna khunja singda Khulgi chip sing leibra haina hangkibaga loinana khunja singna Khulgi chip sing Khul sing adu da leite haidubada khulai paiba singi maraktagi blank foya kaya marum tauraduna Khul sing adu da lariba khunja sing mayum sing thadokuna chakhinaba warning tauki tungda khunja sing aduna makhoi gi mayum sing thadokhraba matung khulai paiba sing aduna hiyangda leiba yum taret amade kangpa da leiba yum nipan punna yum taraga manga maina tumna thakibaga lonana ama anta kaya tho ankhre haide thaudo asi thokhraba matung mari leinaba district administration amade ahemba security force sing mafam aduda changsinduna cheksin tharang lokhakibaga lonana ama ata thokliba sing adu yengsingki haide adubu thaudo aduda mi aso apanangkibagi paude leite haire makha tarapa pauda Pahalgam ge terror attack ta Miyoi kungani pal hat kharaba matung ngasi elo si lansin na bahon naramba terrorist ani Indian army na hat pangam khrei Jammu and Kashmir ge Pahalgam da terrorist singna garang sathaki ba terror attack ta puna Miyoi kungani pal hat kharaba matung ngasi ayu Indian army na Baramura district laiba line of control elo si lansin na bahon naramba terrorist ani Nongmei kamnabagi thaudokta laikhidre haide amade security force na aphaba makhalgi khusu khulai amade Nongmei maru sing phangba ngamkhre haide JNK gi Baramura district laiba LOC da ngasi ayu anganbada Indian army amasung terrorist singa akama mongda Nongmei kamnabagi thaudok thokibaga lonana security force na terrorist ani adu hatpa ngamkibaga lonana masing yamlaba khusu khulai Nongmei maru sing amade warla store sing makhata na maphamadu Operation chathaba matamda phangba ngamkhibani haina Indian Army ge General Kof na extra post tawtuna share tawre post asita makhata na phongdokhibada terrorist ani ahumlom na Baramura ge Urinara amadi Sarjimban manaktagi LOC da lansin na bahona bada Indian Army na khanglapadagi khuthongna bagi thawdo adu thokhibani haide panbayai ngarang JNK ge Anannak district ki manungsanba Pahalgam da terrorist na chathagi pe attack adu da Gujarat ki tourist ahum yaungna Miyoi kungani pa Nongmei na kaptuna hatkre kaya amana aso apanang kare haina official source amana phongdorakle hiramasiga mari lejina Gujarat ki administration center amasung JNK governor ga pau phangna duna laikhidraba singi haksang ado Gujarat purakna ba khangan kare haina health minister Rushikesh Patel na pamising na phongdokre laikhidraba singi marakta Gujarat ki Surat tegi Saides Karathia Barnagal dagi Yatis Paraman amasung mahaki masanupa Ismi Paramani haide amaramda Pahalgam terror attack ki victim ki dabak ngasinum iyung ba matung pung ani tarakpada Supreme Court minute ani to minute lepna awaba phongdokre hidamasiga mari lejina Supreme Court ki administrative security branch na thadorakpa circular amagi matung inna ngasinum iyung ba matung pung ani taba matamda Supreme Court ki coaching amadi masigi registry da minute ani to minute lepna tele attack ta laikhidraba sing amadi aso apanang kharaba singi dama awaba phongdokani haikhiba laikhrei